कमेंट अमा लौखꯠचगे हाइबा कमेंट असी अखोगी प्रेमजित साइखोम हाइबा अखोगी ब्रदर सिने पिबिरकिबनी हाइबा वारीसी हाइबा कमेंट सि पाथोकचबा ममांग पाथोकचबा मतमदा आइगी थमोइदा याम नुंगाइबा अपेनबा म पोक्सेगी हाइबदी कमेंट सि पाथोकसरके सिगी वारी सीरीज से ngasi na ahanba tabani ado wari si taruga khangaude met ki pisu matek kharadi loinaki wari kaya amadi takhre adubu wari oina adum taki nungai ba kaya amasu yauke adubu met ki pidi nongta takhide nungsiba haiba sidagi henba potlum lairamlaroi dara khalli haiba comment sigi matangda akoigi writer dagi paukhum taminaji Premjit na akoigi YouTube channel haiba sida thaga chari wari han badadi taram dudraga hektar bo mikupta thamoi dagi apen ma poktana koi milu pirang chin thagi do sigi matang da koi gi Premjit ki comment gi matang da koi gi writer dagi paukhum taminas yam nungai Premjit ki comment se tawa matam da ko yamna su nungai apen ba habadu su oye aduga wari kaya ama pabikhre hai Premjit na ado pi ta khipadi yaudi hai aduga aigi wari sida Premjit na pi ta ba yauna thawai hakjang yauna pukning changna tabi bagi damakta Premjit pu aina haingai leitana thagachari aduga Premjit ta natte mitagi pi ta khibase writer samaksu tajaki haibase thamjage aduga sigi comment sida reply ai sana pijagi reply je sumna pi ki Thanks for commenting. Please subscribe the channel, like, share and comment. I masi yamna di hajaning dabni adubu sigi kudong chaba lawraga pam kara phongdok sage khogi comment pibirakpa aduga like nambirakpa mi gi masing di khara makai yam de hajage aduga wari ji yengbi pamba nusiba duna ko yengbirba di mi de aduki matik yam aduga aina pamjaiba wakalon support tawi ko subscribe tawbiba mi gi masing di yamna watli na thamjage aduga subscribe se koi yengba taragadi subscribe tawuje paisa tingba natte koi puyam pukchen jauna subscribe se tawbira mon haige aduga aigi sigi channel asidi koi gi isagi lanai paisa tan gena hangaga tawgiba channel ju natte kaigo masi na mai pak tari sidagi lakliba income paisa jingdo kana laijadraba orphan home natraga old age home jingda sidagi lakba income do donate tawgena khanbagi wakhalon da tawgibani aduna mayamna koi gi wari singa si tabiraga yengba loirakanda subscribe tawbiram bazida kayamu akaiba leibage haiba wahang je thamjage mathangi comment sidi koi yumlembam sunita na pirakiba comment duni yamna koi gi kaino tawba comment lama hai tare pele sanal nangdi punsigi natu thiba khangna ko na suma haibire yam pien na haiba wafam ne na hajage sunita na koi gi kayani sanahal je matu thiba khangona aigi oi motadi sanahal matu thiba direct khangaroi haijage khangju khangaroi ma je ko nupi ani na hunto ma nupa ne duga sigi paukhum da koi gmail m harijna paukhum bibrei yam asumba wani phangaroi hoi gmail aingon da ju dumaina phangaroi le do writer masada hange sanahal je mayum panba phangidra phangaroi dra je yam pena zo haibire ado sanahal je mayum panba je phangdong mandre writer isara ju dum haijarage ma phangaro mathangda lokhat chagadaba comment si yam emotional noiba comment ama lokhat ke Pinky Chanu haiba khoi sister sina wari je ta lo ka na khoi kappe na haiba kappada siri na haibirak mane ado Pinky je ain sum khan mada sidi siramoy na hajage Pinky je koi thamoi shuk na kap ki bane na ado sigi matang da writer da hange kappada kamai to si jano si je ayu ko ngawe duna writer da hange Pinky je kappada sire haba je siba makti natte mai je yam pena kapjagi bagi wari ne hoi ai isamak su kapki ko wari sida thagachari Pinky aduga yam aingonda yam challenge oiba comment ama laki haiba comment ji pathokchage nungsi toy haiba kogi sister jina piraki ba comment ni yam tanna paba male wari liba mi je ai nga hanju sengdokchagare nungsi toina koi yam tanna paba male yam wari yam tanna paba nate wari ja han bada sem dringai matamda
matamje yam khuyonadana isada tension laigibana maram oirаканда wari sembada adugi matik awaba oigi aduna khudakta nangnaba semba wari gi mawongda tawgre aduna koigi wari je han bisana paro kan isada yam emotional oigibam lai adudagi wari je yam thuna paba ngamdaba haita tapna mayam khangnabana adu pabdagi tapthakibani na thamjagrabani adu sigi comment ji matangda koi writer da kari laibage to taminaji Nuksitoy yamna tanna paba natte haina thamjage aingondagisu aduga channel asisu hangpase kuidri aduna sum thabak haibasidi akoina hobagasu heiba kanamtasu yaudidana ko sum tawraga hairakpa ngaktani aduna masisu sum leptana tabiyu sum nungairakini haina ai thamjage aduga khoigi mathang jidi aina laukthokchaibe lucky door adugi matang lucky door gi matang da khoigi hangbirke ba kameni gift pi khrabo bro brother ana hangbirai gift to pi driye hauji pu pi dri gift chi gi matang da ju kaigumba hen ba matang ga laukthokchauge gift che February gi aroiba phawbada aduda mayamna like comment namakpa plus aduga like comment namai ba mido channel asibu subscribe tawiba mi oibigadabani haribaje character ngai aina panjariba ngai je masi lap surakanda koina lokhacharakanda tawjagadabani aduga ahanbada gift che sumnagi one lucky person khanne na leijaramani adu nusibiba aigi wakhalonje nusibiba yawbadagi koi channel asibu nusibibadagi sponsor tawiba haitare sponsor tawiba koi ina omna sponsor prize sponsor tawiba yawrakpadagi koi lucky person je ama katang khanen toramado mi ani khanjaba tare ani je khalla kanda koi prize to pijagani aduga khangadoriba ani subagi han bagi di mayam gi dagi khangani aduga lucky door ani subajina kamain toge ha matamda somna pibiba comment je sidagi da kogi like yamba haidi like yamna namba adugumba mi oina khangkat charage aduna ngasi dagi kogi haiba episode sibu yengbiba mayamna somna pira iba comment sing ado lairiba koi friends akana sai thokpiraga like je yaman biro like khwaidigi yamba mi duda haiba kogi ani subagi lucky person gi kanoje like yamba mi khangkatla kanda adudu oina thammage na hage like je koi mayam yambe like yamba je mi mari manga yawren khalo mi mari manga do like yamba moi mari manga ge comment je lokhatlaga moi gi tongana lottery ama amuk tawrage haiba lottery jo tawrakanda madaw yabaduda price phangjarjinon haige koi like yamena yamba yamdaba aduna ngasidagi koigi pidaiba comment sing jida like number je yaringe di yaman biro na thamjarage mathangda comment amaga lokhatchage moirangthem Susitra haiba koigi sister haiba tarasi na pibirakpa comment je asengba nungsiba masak khangudaba sanahal haujikti ningba kaiba tana masaruk oihore amaromda thoibina waramgadabado khanbada nungaite aiju am nungaite nupa oijata ju koi thoibigi for da lepe ai thoibigi damakta yam nungaijate aduga sanal na thina ngangdasu nongmatasu saugide na haibane do moyangthem Susitra sanahal je sisina thoibida thina ngangbado kaidobai ngangino kamai tawbono do writer de taminas Moirangthem Susitra chummi Sanahal na thina ngang matamda thoibina nongmata asawba leikide maramdi thoibina sanahalbu yamna nungsijarubanani aduna ain haijaningbadi leiriba khoi nupi mayamsu doligi pukjense chendabida thoibigi pukjense oina chelaga leisi mina ngangbadasu saudaba asengba nungsiba haibasina ngangpadadi sauningai maramsu oidedana ko aduna saudabida sumaina penthokpa kathokpa haibase se akoi thamoisingsida chensi haibase thamjage koigi aroibo oina comment ama lokhatchage yumnam Surbala Devi sisina pibirakpa comment ni koigi wari se kharadi thengna takhre yamna phajai adubu kitang semto haningba amadi numidang sanahalna thoibi kauthokpado matam sidi kitang di thengi matungda ju phajaba wari puthokpiu Surbala sigi matangda koi writer na
ꯀꯔꯤ ꯈꯟꯕꯒꯦꯗꯣ ꯇꯥꯃꯤꯟꯅꯁꯤ ꯑꯩꯅꯁꯨ ꯅꯍꯥꯟꯕꯨꯗꯤ ꯁꯦꯡꯗꯣꯛꯆꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯔꯥꯏꯇꯔꯒꯤ ꯃꯁꯥꯗꯒꯤ ꯑꯔꯣꯏꯕ ꯀꯃꯦꯟꯅꯤ ꯃꯁꯤ ꯇꯥꯃꯤꯟꯅꯁꯤ ꯌꯨꯝꯅꯥꯝ ꯁꯨꯔꯕꯂꯥ ꯍꯣꯏ ꯆꯨꯝꯃꯦ ꯃꯇꯝꯗꯣ ꯈꯔ ꯊꯦꯡꯉꯦ ꯄꯨꯡ 10 ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯃꯥꯜꯂꯦ ꯑꯗꯣ ꯊꯦꯡꯕꯁꯦ ꯑꯃꯨꯛ ꯑꯩꯅ ꯈꯟꯈꯤꯕꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯁꯅꯥꯍꯜꯒꯤ ꯋꯥꯈꯜꯗ ꯈꯜꯍꯜꯂꯤꯕꯁꯤꯕꯨ ꯎꯠꯇ꯭ꯔꯒꯁꯨ ꯉꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯃꯤ ꯄꯣꯡ ꯊꯦꯡꯅꯒꯗ꯭ꯔꯥ ꯎꯒꯗ꯭ꯔꯥ ꯃꯥꯅꯗꯤ ꯉꯥꯡꯅꯤꯡꯉꯤꯕ ꯆꯩꯅꯤꯡꯉꯤꯕꯅꯤꯅ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯆꯦꯜꯂꯒ ꯑꯊꯦꯡꯕ ꯃꯇꯝꯗ ꯑꯣꯏꯅ ꯇꯧꯈ꯭ꯔꯦ ꯍꯣꯏ ꯑꯗꯨꯒ ꯃꯣꯏ ꯂꯩꯀꯥꯏꯁꯨ ꯑꯣꯏꯕꯅꯤꯅ ꯂꯩꯀꯥꯏꯁꯨ ꯑꯣꯏꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯀꯩꯅꯣꯝꯇꯒ ꯍꯥꯏꯖꯍꯧꯒꯦ ꯊꯥꯒꯠꯆꯔꯤꯕ ꯋꯥꯔꯤꯁꯦ ꯋꯥꯔꯤꯅꯦꯅ ꯈꯜꯂꯒ ꯑꯗꯨꯝ ꯃꯌꯥꯝꯅ ꯇꯥꯕꯤꯌꯨ ꯄꯛꯄ ꯄꯛꯇꯕ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯃꯇꯨꯡꯗꯁꯨ ꯋꯥꯔꯤ ꯊꯥꯒꯠꯂꯛꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯀꯃꯦꯟꯁꯤꯡ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕꯗ ꯃꯌꯥꯝꯕꯨ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯍꯥꯏꯔꯤꯕ ꯌꯨꯇꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤ ꯌꯦꯡꯕ ꯂꯣꯏꯕꯤꯔꯀꯥꯟꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯕꯇꯟꯗ ꯑꯩꯈꯣꯏ ꯅꯝꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯕꯇꯟꯗꯣ ꯅꯝꯃꯀꯥꯟꯗ ꯃꯊꯛꯇ ꯕꯦꯜ ꯑꯥꯏꯀꯟ ꯑꯃ ꯌꯥꯎꯕꯅꯤ ꯑꯗꯨꯒꯤ ꯕꯦꯜ ꯑꯥꯏꯀꯟꯗꯣ ꯑꯃꯨꯛ ꯅꯝꯕꯤꯔꯝꯃꯨ ꯑꯅꯧꯕ ꯋꯥꯔꯤꯁꯤꯡ ꯂꯥꯛꯄꯗ ꯈꯪꯅꯕ ꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯀꯃꯦꯟ ꯔꯤꯚ꯭ꯌꯨ ꯑꯦꯟ ꯔꯤꯄ꯭ꯂꯥꯏꯒꯤ ꯏꯄꯤꯁꯣꯠ 4 ꯁꯨꯕꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯋꯥꯍꯪ ꯄꯥꯎꯈꯨꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗ ꯃꯌꯥꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯧꯍꯟꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯒ ꯄꯨꯝꯅꯃꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯕꯤꯜ ꯊꯣꯉꯥꯝꯅ ꯃꯌꯥꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯤꯗꯥꯏ ꯂꯧꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔ ꯃꯁꯥꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯔꯤ ꯇꯦꯟꯇꯛꯅ ꯊꯝꯕꯤꯌꯣꯅ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯐꯝꯗꯒꯤꯗꯤ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯟꯗꯣꯛꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯆꯤꯊꯗꯅ ꯑꯗꯨꯝ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯗꯒꯤ ꯀꯣꯃꯦꯟꯁꯤꯡ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯋꯥꯔꯤꯁꯤꯡꯁꯤꯗ ꯄꯛꯇꯦ ꯈꯣꯠꯇꯦ ꯍꯥꯏꯕ ꯂꯩꯔꯒꯁꯨ ꯋꯥꯔꯤꯅꯤ ꯈꯟꯗꯣꯛꯑꯒ ꯑꯗꯨꯝ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯒꯦ